खुरमजरे ISTV की पाव मियंग ताबिरिबा मयाम पुनमपु तरामना ओक्सरी हौजिक अहानबदा ngasiगी मरुएबा पावसिंग पिजरी Hayeng pangthokadoriba Republic Day thoramgi sem saba loikhre pamdaba thodok thoktanaba security na akan section tharang lokhatli Republic Day thoramasi tongan ma lalo lup singna boycott tobaga loina general strike ngasi ahing nungai dege chathagadori amasung Awang nongpok lamdamasi organic farming amadi hidak wani sizinaba yaba pandi kayamarum putokpo yaba lamdamni haina Union Minister of State Parsotam Rupalana Fongdokre Hauzik marueba pau sandok na pizari Hayeng pangtokadoriba humpumapun suba Republic Day thoromgi Manipur Sarkar pungpana pangthonaba sem sabagi tabak losin kray Hayeng gi thoromasida pamdaba thodok thoktanaba Security akan section tharang lokotuna mafam kayada achat o sing check tobagi thabak sathaki amaromda tharamasiga mari lenena mas pasakadaba lambi singda department kayagi guest habagi thabak kan sathaki Panmayay hayeng pangthokadoriba tharamasida Manipur Police IRB MR School amadi college ki Mairo Singh NCC BN Singh tongan ma troop kayana saruk yagadori contingent humpu helmana saruk yaduna first MR ground dagi hauduna maspa sakadori maspat adu Kangla fauduna laklaga Kangla manungda laiba saluting base da Governor Dr Nazma Heptullah na salute pigadori Maspat adugi parade commander na Tales Suba MRG CO Asin Haukip na Oigani aduga Reserve Parade commander na Manipur Police Training Center gi Assistant Director PJ Singsit na Oigani Maspat adu amukhana first MR ground da lamthungpam oidana loisingani Republic de tharam yawbu singbo haraw tiam na opaga loina na si Minister N Birena first MR parade ground da thagat wahai pi gedori Hayeng pangthokadoriba Republic de tharamasi yawba laknaba Manipur Sarkar ge sililang leba singi maikei de miyoi kayada invitation card piriba asida car pass yawdabana invitation card phanglaba miyoi kayana matau karamna kadaida gari khamnaga tharamasi yawgadoribano haiba khangdaba yawbudagi penadre Republic Day na tharamna lakpada Manipur gi Governor Dr Nazma Heptullah na leipak Asigi miyam amasung Manipur gi miyam da yapa pausel pirakle namin asina lakpada tangdu laitaba watapa da state ama oina bagi damak punna hona minana duna lepak asigi secular oeba socialist amasung democratic values sing yokhanana ba nahuna na katholasi hairi Humphumapan Suba Republic Dena lakpada Manipur Chief Minister Nongthombam Biriana su Manipur miyam da yapa pausel pirakle namin asina lakpada Manipur si tangdu laitaba watapa da ama oina bagi damak punna thabak tawminana ba hona minara si hairi Republic Day tharamasiga mari lenana Manipur miyam da Social Welfare and Corporation Minister Nemsa Kibjana su yapa pausel pirakle Hayeng pangthokadoriba Republic Day tharamgi akan section thorang lenana sem sabagi thabak paikhatle tongan ba lalo lup singna tharamasi boycott tawduna kauriba shutdown gi yanglaga district police sin akan section thorang lokhale Imphal East Police na hayeng tharamasi yanglaga Sasat Avenue Nongpo Ingkhol amasung Demdailong area da ngasi thibu humbagi thabak sathakre SDPO Porongpat Sankarjit IPS Provi ani amasung OC Commando Imphal yauna Porongpat Police Station Women Police Station Narcotic Cell na chathakhiba thibu humba aduda nupi sam humfuga manga yauna miwai sanga humdra ga manga verification tawki thoido na mi phami pundi yaudi hairi Amaromda hayeng pangthokadoriba India ge Republic de tharam boycott tobaga loina general strike committee total shutdown tawgudori tharamasi Westya lamdamda boycott tobaga loina hayeng ayupung taruk tagi namidamar pung manga faba pung taraga matoi ge total shutdown Hinu Tref National Liberation Council KCF KYKL NLFT amasung People Democratic Council of Karbilong gi apun macherol amana lauk thokrai Republic Day gumba tharam asi lamdam asida pangthona ba khonariba ase miyam gi wakhalolda historiographical colonialism amasung colonization tawnabagi khulai ona sizinabane aikhoi gi miyam da leiriba puwari gi nungsiba thodok sing muthana ba khonaba amasung India gi mayolam gi ethnic amadi racial assimilation gi semdok laba historical narrative sing aduna mahut sindok na ba khonaba India gi pandamne
lamdam asida leidiba miyamna India gi subject ama oina bokhona khide amasung Republican administration gi wahan thokta nungaine hingba adusu ngamdri hari lamdam asida chathariba khulai paibagi lalhosing asi India gi colonial Naijasundagi lamdam asigi miyambu maning makha tamnanabani masibu thabakta onthonabagi khwaidagi tangai fadaba amasung ahanma thabak asi aikhoigi wakal singdagi isana tokhaina leinaba honabani Republic Deguma Tharam Singi Mayok Talepana Wakal Asi decolonize Tonabagi Kongtang Amalobaga Pankakni Asigumba decolonize Tonabagi Kongtang Asida Westia Lamdamda Indagi Republic de Pangtopa Atingba Tambani Haiki Cooperative sector the Maru about Taudang Lauduna India Asisa Kotpa Ahong Ama Puraknaba Manglan Ama Prime Minister Narendra Modi na Thamli Haina Agriculture and Farmers Welfare Amasung Pansati Raski Union Minister of State Parsotam Rupalana Fongdokre State Government Amasung ICM na Sinuna ICMG Conference for the Pangtokiba Union Minister of State Asibu Opagi Taram da Wapamasimana Fongdokibani Taram Aduda Corporation Minister Nemsa Kibgen Manipur State Cooperative Union President L. Tompisa Principal Secretary Corporation M. Joy, ICMG Director and Ranjana Sarugyaki, Union Minister of State Makata na Manipura, Cooperative Sector Sining Tina, Taba Pangto Labadi Sakot State Ama Oigani, Resource Watpana, Anoba Resource Putopa Matoktai, Center na Hauduk Liba, Gokul Mesamge, Kanaba Matokaram na Loba Yabaga Hibadu, Kananaba Matoktai Haiki. जो स्किल डेवलप होगी मैनेजमेंट की कोऑपरेटिव को बढ़ोतरी देने की आपकी जो लाइब्रेरी है मैं सभी ट्रेनीज को खास करके विनती भी करूंगा कि इतनी अच्छी लाइब्रेरी भारत में बहुत कम संस्थाओं के पास है ऐसी एक लाइब्रेरी इस संस्था के पास है इसका आप भरपूर उपयोग करिए और इसमें से आप इनका बेनिफिट आपके इंडिविजुअल डेवलपमेंट के लिए भी करें और आपका डेवलपमेंट आखिर में वो कोऑपरेटिव का डेवलपमेंट बनेगा और कोऑपरेटिव का डेवलपमेंट वो भारत का डेवलपमेंट बनेगा इस Corporation Minister Demsa Kibgena Manipura Cooperative Movement asi hingatnaba technology hengathanba infrastructure haknaba anabu scheme kaya mathau tari haike movement in Manipur is now at a strategic point and accordingly we need to take up various schemes for capacity building, technology upgradation and infrastructure development. And the Institute of Cooperative Management Infra has been functioning effectively as a unit of the NCCT New Delhi. The Institute has been catering to the training requirement of cooperative personnel for conduction of various programs. The officials of cooperative department and allied department we are trained under the Institute in various areas of cooperative function. ICAR Research and Ice Reserve Manipur Center Lampel Pan Sendana Nomagi Oiba Lomi Singi Exhibition Ama Lampel Fataleba ICAR Research Complex Pangchokre Tauram Aduda Agriculture and Farmers Welfare Amasung Pansati Raski Union Minister of State Parsotam Rupalana MP KSS Babananda Central Agriculture University Vice Chancellor Professor M. Premjit ICAR Regional Center Meghalaya Director Dr. Narendra Prakash Sarugyaki Union Minister of State Parsotam Rupalana, Prime Minister Narendra Modi na Lomu Singh Pibam Pagatana, India Sakutpa Ngamloi Hibidiki Lomu Singh Yai Pataran Kaya Faikali, Awan Puk Lamdamasi Organic Farming Amadi Hidak when Season Nabaya Panbi Kayamarum Putukpa Yaba Lamdamni, Maram Aduna University Asigi, Scientist Singatana Duna, Satuk and Putu Nabahona Si High Key. में चल रही सरकार की प्रायोरिटी देश का किसान है तो इसका बेनिफिट मणिपुर के किसानों को भी मिलना चाहिए इसके लिए हम सबको साथ मिलकर काम करने की आवश्यकता है तो ये गाय पालन का कोऑपरेटिव का ये मिल्क फेडरेशन का और अपने मेडिसिनल प्लांटों में भी यहाँ बहुत कुछ हो सकता है ये भी एक एरिया है जिस एरिया में हम साथ मिलके किसानों के साथ शेयर कर सकते हैं तो अभी भी जो इनकी क्षमता है इनको 2022 तक हमारे प्रधानमंत्री जी का सपना है कि इसको दुगुना करना है इन एरिया में हम आपको सपोर्ट करने के लिए भारत सरकार की ओर से भी मदद करने के लिए तैयार हैं Vice Chancellor M. Premjitna Awang Nongpuk Lamdamasi Integrated Farming Taubane Hena Kudung Sagani Magul Leba Maru Marang Putuk Nabaso University Asina Leptana Honori Haiki ICAR Gi Director Dr. Narendrana India government ki scheme kaya awang nongpuk lamdam gi lomi self help group singda mamutana khanganabagi thabak ICAR na pangthok le haiki
MPK Babanandana Manipur Ladybal Lopum Singh Sahi Super Sanganduna Thamna Bohonasi Lopum Singh Itay Lokong Kudong Saba Fanganaba Sarbe Toba Horgani Ising Marang Kaida Fanglabadi Ahen Mapoto Putopang Amgani Haiki. I hang my part Lega, I low crab my bandali, but a tap of the label, low do I know my poor. Low would do no paduna low the ure, Masahim among the Lopum Topakar Patayim Gimakarani. I do Matunda, I have low poor more because I told the lawyer. Matunda, I lopum do Caritori, Yengde, Caritabi, I Kandre, Masini, but I'm not so woman with a quick gave them ladies. Masih gapsi aku nak kamai toraga, ekspor me am tandraga. Masih gapsi kamai toraga, masih naksalan mani kangde kamai toraga masih aku solution ama purut tergedi. Masih Manipur da pothok hendok pagi adum problem lagi kadra naik na masih kanji. Social Welfare Department na sinduna angang sigi nimit mangani chathagadaba residential camp ama Manchurpukid level St Paul retreat house da haukre haudo pagi tharamda Social Welfare gi Commissioner Ice Delip, Director Jacinta Lazarus, Joint Director S. A successor Yaki. Nepal Super National Voters Day Tharam Manipur Pangtokre Election Department Sinana Infal GM Holder Pangtokiba Tharam Adida Manipur Chief Secretary R.R. Rasmi State Election Commissioner T.S. Kamini Kumar Joint CEO Manipur K Bono Susaruk Yaki Nimit Asiga Mari Lenana Pangtokiba Quiz SAMD Painting Namako Matang Taraba Mahirus Namana Matum Singh Yantoki Sahi Asig January Thada electoral roll the Nauna Ming syllabus sing the su photo electoral identity casting su Yantoki electoral library club ki website amasu hangdoki Chief Secretary R.R. Rasmina Democracy Sapalibak Amagi citizens sing the Piriba voting right adu Naha Oriba voters sing the Mapung Fana Kanganduna Mikal the Mapung Fana Saruk Yahanba Matok Tai Masigi Damag school sing the electoral literacy club sing hangdunaba Taurang Taure Haiki. You a sense of pride and also a sense of importance when you get this card. This card is extremely important. It is a great achievement and all of us should be rightfully proud of this. But there will always be some people who will create some doubts in the minds of voters that these electronic voting machines can be tampered with, they can be manipulated, but you should never get carried away by this kind of controversy and this kind of misinformation. The electronic voting machines used in our country are one of the best. They are the most secure. When you cast a vote, you can have a record of what you have voted, and there will be a printing system attached to the voting machines, and these are called VVPAT. So at the time when you vote, a print can be taken, and that will be the proof of how you have cast your vote. District Election Office Visnupurna Su Sinduna National Voters Day gi Tharam ZE or Zone 4 gi Block Resource Center the Pangtoki Tharamadu the DC Pawan Yadav ADC L Gozendro Nehru Yuba Kendra Visnupur gi Program Coordinator Linda Ningumba Amadi District Level Officer Singh Saruyaki Naun Electoral Roll the Salaban House Singda Voter ID Su DC na Yantoki DC Pawan Yadav na Aikoina Bot Hadaba Matamda Ning Tamna Isagi Haksizin Navangam Amadi Sahitara Ganipa Suraba Singna Mekal the Mapung Fana Saruk Yahanna Bigidamak Numit Asipang Chopani Haiki Housing Paugi Marta Natana Brekama Lovinasi. Sagolwan Monang Lerek Nepra Menjota Liba, Ayush Wellness Center da well qualified doctors amadi staff singalonena makal makha ke agilaina singlayeng jari lonena mafam machi community hall da lisingani traimpan gi January tang 23 gina 38 bawa slim camp ama pangthok jagani akup marol gi demok makha gi number sida contact tobiu Life school se pre school begin class 10 over class 3 maki smart class facility lay van service lay boarding facility Dada life school na tamaba saturday extra coaching tuition tawgi mathau ta hang sing se sana ko abi matam se yam na pang direct na tan na su tam school hina sanga khara swang yu ga ta la adu ai isa su sida tam ge ya ga do Housing Makataba Pau Amu Pizari
Hayang Pangthokkodoriba Republic Day Tharum Kamari Lenana District Administration Tamenglongna District Headquarters Ngasi Park Sanalam to Sengdokre DC Armstrong Pamay SDO Tamenglong Kasam Chai Faiga Gangmai CMO Dr. Sambo Golmaina Lusingduna Zadonang Park Tiki Hauraga Bazar area Fauduna Republic Day Pangthokpam Efolo Grand Pauba Lamtu Senki Hayang Republic Day Tharamasida Police MR Amasung School College Ki Contingent Kungamari Romna Mas Patasaruk Yagani Hairi Ngasi nung tilpung ahumnom tabja Semngai Police Station gi manung sanaleba National Highway number 2 gi Nilakoti Food Park gi mayok nabalambi gi mamang thangba sarukta bom leire haduna pungkhai amarom lambi thingjilure IGAR South ki makhada leba bomb expert team amana laktuni yangsimda bom oiram khide Imphal Urban Cooperative Bank ki General Manager Amadi Banking Manager Anina Reserve Bank of India ki guidelines sing thugaiduna tawkiba aranba thabak singidamak suspend tawkraba matung inquiry committee ki report yumpham oidana aranba order da amuk khanna thabakta hanjilhan khiba thawng asi Imphal Urban Cooperative Bank and Shareholder Union na yabang ngamloi hari ngasi Manipur Press Club ta pangchuba pawgi mifam amada Union Asigi President H.I.S. Rajana North East ta amata ngairaba Regional Bank asida sathariba aran mathabak thawong sing asida Manipur gi Chief Minister N. Biren amadi Cooperative Minister Nemsa Kevzena mi yang sangbiyo haiki kuna photo ko na ucharabanina akoi re-inquiry tawnanabagi khudong chabase akoi cooperation gi akoi bibhag pubirba honorable minister Nemsa ki ge pungju singjaninge aduga achumba puthokpasida akoi ngasigi lengam su ming changbiu haibo wahije akoi gi shareholder member union gi maikai dagi akoi masidani kona singjaninge ba Taubam Village Haragasu Kangnariba Irang Village da megawatt humpu puthoknaba pandamda Irang River gi mathakta sagaduraba Irang Damasi Sabalekudabani haina Protection of Rivers Forests and Environment of Taubam Irang Village Saiba Committee amana pangthokre the Irang Area Village Authority Citizen Concern for Dam and Development Amadi Center for Research and Advocacy apuna sinna pangthokiba tharam aduda Awangkun Langkong Punglam Kebu Singh Amadi Lukhambi Bilaski Sip Singh Thorama Pusing Oiki Ardam Oigaduriba Meter Samagamari Wangna Hydropower Project Putona Pandam the Sagaduriba Asi Lisinganita da Manipur Sarkar Amadi North Eastern Electric Power Corporation NEEPC Ona MOU signed Tonaduna Housing Fabada Survey Ahumlak Satakre Hairi Dam Asi Sarakpada Upstream da Sokaduriba Bilasing Asi Awangkul Langkong Pumlam Kebu Singh Raimangba Amadi Lukhambini Aduga downstream the Sokodriba village na Korang village ni Irang village asi household Humdraga Manga Laibaga Lunina Sahi Chatruk Muksuraba village ni Hari Thoram Aduda resource person Oikiba COFEG President Dr. Devata Roina Importance of rainwater and the impact of Itai Baraski Wangangaduna River Hibasi Wahantok Kanamatana Saptan Piba Ngamdri River Hibasi Planet Atka Tana Thanaba Yadra Poshok Amani Masida Political Division Ama Lauduna Dam Sasi Hibasina Piga Doriba Saiting Osi Miyam Puna Kangminaduna Zangi Haiki CRA General Secretary Zetian Yumnam Haiki Bada Ngasi Manipuda Dam Mayam Amasakre, Masina Miam the Kanaba Pibadi Amatak Udri, Mapitel Dam Asisu Ising, Peket Kibasahi, Maridom Parabasu, Ngasi Paba Miam the Kanaba Piba Ngamdri Haiki, ZNUG Professor Amazet Gurumayumna, India Government Sahi Tarakamanga Kun Asida Anova Economic Policy Amagi Matung Ina, India Giladiba Resource Mayam Asilok Tonaba Honarakuda, Northeast Eastern Asisu, Yauduna Manipudigi, Oil Export Tonaba Honarakuni Haiki, Koharigi, Chairman Fulindra Consumna, Sokorpagi Ming the Tabak when a Paikat Pada Maduna negative impact Pidavadi Madu Sakot Pakaude, Dam Sabagi Mingda project or Riba Kambu, Adubo protection Pibagi Mingda military Mayam Tazinduna, Saro Moronaba, Toktuna indigenous Ama Webagi Posak Adu Manglagani Haiki. Dam Sina the Kari Akaibati, not the Dam Sina the Kari Kanavati, not the Dam Sina future da Akui Tunga, Kari Kari impact Mayam Pirapia, I have a say quite Yam the Common and bring a toast of Sini. I get labor life from, I get in from, like Tongan with Tarvidoiba, heritage sites in a door, Madu Kaimat Babiate, destroy the Viate, Mahan Baya, the Havers in Mayam Layaba. But Todok and Dog now, make it Tazaba, shortly from Oiba, other much source for the Lufthansa Layaba.
Ngasigi mifam aduna warep ahum lawkre warep sing adudi irang river dam sabe yaroi nipko ga manipur sarkar gi manakta tawnikiba MOU adu handokadabani amadi irang turelda mayam gi ayaba yawdana sakwa tholangi thaba paikhatpa yaroi haina warep lawkre Semai kanagi manungsan ladiba ward number ama awang Semai Bazar Laipat ki household sahum kuntrani toy National Food Security Act ki card laktiba February manga fabugi manungda pidrabadi banyaw na makal makha kaya gi khongjang sangsilagani hari ngasi Manipur Press Club ta pangthukiba pagi mifam amada the Progressive Youth Development Organization awang Semai Laipat ki General Secretary A Asok Kumana lising taruk ki April thadagi sanaba haukiba National Food Security gi makada fangadaba seng ngasi faba ward asida ladiba imum kuntra muktagi hena fangdana lakli masigi matang da CAF and PD Minister Karam Syam amadi Department asigi Director unabada phanganabagi wafum kaya thadaba piraklaba suk ngasi faba phangan bidana lairi masina maram oraga ban yauna khongjang kaya sangsina warep asi lawbani amaramda Semai Turen Torban da hojik saliba retaining wall asi quality control tawdabana ngasidagi makata na organization asina thingzille haiki mi kuntra tena AY gi ka phange aduga atai tai di phangdriba aduna haiba ka chinge athu matam da khoi phangan biu tang manga phawgi manungda akhoi gi ration card se phangan dragadi akhoi kan ma khongjang ai ban torani Moirang Kendaki Manuksan Laiba Tidim Lambi Tera Kongsang Vidagi Moirang Kunok Taba Kilometer Taruk Muk Sangba Lambi Kolas Thaba Tangkai Ama Loisilam Laga Tangkai Ama Thamlamba Club Amadi Mera Pabisina Kan Yaning Deva Fongdorakli Lambi Asi Mamang Sege June July da Paka Loba Hokibani Lambi Asigi Mayai Tera Kongsang Vidagi Kwakta Kuman Tongkong Pava Double Paka Lorba Matungda Hokiba December Thada Kolas Thaba Faba Loisilam Le Adobo Kuman Tongkong Digi Makata Rakpa Moirang Kunok Amadi Single Paka Lauraga Makata Thabak Sudana Lerakibani Hari Kwakta Kunokda Ladiba Thong Asisumatic Sadabana Marum Oraga Asat Osina Kudung Sadaba Kayamarum Mayuk Nare Santong Women Welfare Association Ge Secretary Tourism Ranjanana Government Amadi Mari Lenabo Authority na Lambi Asi Athumatama Semjin Balosan Bio Natrabadi Miyamna Lambi Tokhaiduna Thingbai Khongjang Sangsilagani Hari Masida isa isu kayama school chatpagi adagi lalol iti akhoi gi hingnanaba lambi oijariba lambi sida sigi phibam sida thambiragadi akhoi karamna hingani lambi achida isa isu karamna school chatpagi ben thoujal au haibada bhara hele aduna akhoi si awaba yamna oire masi hojik paliba sarkar sina athu matamda miyeng jangbiraga akaknaba matam thabiraga lambi si sengbira u haibasi akhoi gi sandong mai kaidagi haije Sandangkhong Guide Union Club ki Joint Secretary T Amarjitna local MLA amadi government na Miyami Khudong Satraba Lambi Asi Athuba Matama Semjin Bio Haiki Hojik Ladiba local MLA amadi any organization khudimang na miyeng sangbi dona yage athuba matamda natra lemhoriba jaga asina makoji yamna sothaba jaga ni apangba jaga ni haiba chingba khudimang se kaukthok piraga ama toina miyeng de yengbiraga haiba jaga se athuba matamda lambi sembi haina ekoi gi club ki side gi mayam gi mamangda ekoi haijari National Highway Sama Anigi Khongjom Uningkok Zagada Ngarang Sakangdabasina Bom Thamjilamba Amadi Miyambu Mipaiba Pohon Kiba Thawongbu Yaningdaba Fongdoktuna Ngasi Langathel Kunokda Wakami from Chathakre Wakami from Aduda Saruk Yakiminupi Amana Fongdorakpada Thawong Aduna Mahirwe Yauna Akwebigi Miyamda Sauna Saiteng Pide Matungda Amukana Tawbigenu Haiki Infal West Narcotics Cell na thasigi kungini choida Kumalapakta leba Interstate Bus Terminus tigi khulai lalon ba miyoi ama fare hairi Police Department ke PRO ge serol amana fagat laba miyoi asigi maming Tikaram Basne sahi kontraga taru kangatombi driver colony degini mangondigi .22 ge rifle ama maru taraga konana fagat le hairi Housing Amukana Ten break ama lobinasi. Eastern Gas Limited wanted sub-dealers for different areas in Manipur. Also wanted sell executive and retailers for cashless device, POS, money transfer, utilities services, flight booking and many more services. Dealership MS Yoibu Yohanba Traders, Moirangkhom, Jingakham Laikai. Mama mapana machada piba ngamba khwaidagi chawbu khudolsi ichabu mahi tamanbani Slopeland Public School Khongjom Northeast India da khwaidagi chawbu amadi nanba boarding school ni Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu
अनूब सही के लोइनना इम्फाल फाइनेंस की सही कुनमंगा सुरुपा सिल्वर जुबली ने लाकपसिदा मयामदा लोन के ओइबा अचौबो ऑफर अमा पिजरी टू व्हीलर पाबिबसिंगी अहानबा लाकपा कस्टमर सानबदा 0% इंटरेस्ट दा लोन पिजरी डॉक्यूमेंट सु यामदबा गारंटर सु यावदबा कइनो फमदना खंजाने लेरिदबो नंगोरो होजिमु लहोरो एदी लौरु रे अमुका नमखातबा पाव खरगा पिजरी मोइरांग खुनौगी अकोइबदा निसा थिंगबगी पानमगा लोइनेना मोइरांग खुनौगी अकोइबदा लेबा मैरा पाबी लूप अमदी लोकल क्लब न सिंदना नोमगी ओइबा ड्रग अवेयरनेस प्रोग्राम अमंगासी मोइरांग खुनौ कैथल संघ द पांगथोखरे थौरम अदुदा मोइरांग खुनौ ग्राम पंचायत के प्रधान एल धनेश्वर आमकिलगी वाइस प्रेसिडेंट गानबी लेमा कादागी प्रेसिडेंट इंचार्ज हिजम प्रियो कुमार कादागी फाइनेंस सेक्रेटरी गितचंद्र मंगांग यूपीएफ के जनरल सेक्रेटरी रूपचंद्र नोंगथोंबम अमदी कैबुल लमजा पुलिस स्टेशन के ओसी डब्ल्यू इबोमसाना मरुइबा मियोसिंग ओना सरुक याखी कादागी फाइनेंस सेक्रेटरी गितचंद्र मंगांगना मयाई काबनि सा थिंगना बखोनबदा क्लब मेरा पाइबी पुलिस यावना मियाम पुन्ना खोनमिनसी हाइखी पुलिस की सुसंगी एक्साइज की सुसंगी मेरा पाइबी की सुसंगी क्लब की सुसंगी अदुगा लना इंडिविजुअल मैम सुसंगी सिगुम मैम से कोई पुन्ना आइबा मूवमेंट से पुन्ना संगठन की नता आगदी कोई साथी बसे मुसी प्रमुख कोई कंट्रोल तो गुमगने स्वास्थ्य सर्वेक्षण लिसिंग तराग निपान की सरुकम ओइना बिष्णुपुर डिस्ट्रिक्ट की निंगथौको म्युनिसिपल काउंसिल न कोनबा वार्ड नंबर अमदगी तराग मरी फावगी वार्ड वार्सिंग लू नाना थमनबगी सांगदमनबा मनुसना वार्ड नंबर 2 लोकटाक प्रोजेक्ट इंथोकोंग अवांगदगी हौरगा पटेल बाजार फारगा शांतिपुर फावल लमटू सेंगदोखरे थरम अदुदा निंगथौकोंग म्युनिसिपल काउंसिल की चेयरपर्सन के नीलमणि सिंगलु सिंगदुना काउंसिल अदुगी काउंसिलर सिंह अमदी मैरा पाइबी क्लब की मेंबर यावना दुकान फममिये क्याजु सरुक याखी चेयरपर्सन के मनीना लू नाना थंबा हाइबसी इसा इसादगी हौद्रबदी ओइथोकलोय युमगी अमोट अकाई मफम साना लंगथोकपियु हाइखी इसा इसाना ज्ञान तारब मतुंगा लूब नानबगी थबक असि ओइगनी इसा इसा के अमोल लकाई सिंह मफम साना थमकांदता अमोल लकाई के थबक असि को USA दा पांगथोकिबा वर्ल्ड वेटलिफ्टिंग चैंपियनशिप ता गोल्ड मेडल लौरख्रबी साइखोम मीराबाई सनुबो तराम उपगी थरम अमंगासी ऑल इंडिया यूथ फेडरेशन अमसुंग ऑल इंडिया स्टूडेंट फेडरेशन मणिपुर स्टेट काउंसिल सिंधुना इरापुर बाबन पांगथोखरे थरम मसिदा AISF मणिपुर स्टेट काउंसिल की प्रेसिडेंट एम सोमरजीत AIYF की इंचार्ज एल सिंहजीत AISF की इंचार्ज एम जयकुमार सेक्रेटरी के रामेश्वर अमदी अतई मसक नाबा मियोय क्याजु सरुक याखी थरम की सरुकम ओइना गोल्ड मेडलिस्ट मेराबाई सनुदा खुदोल पोत पिदुन इकाय खुमनबु उठकी मेराबाईना फंगदोखिबदा माइथिबा हाइबदुना अनोबा थौना हापदगी ngasi भारतना सही कुनगा मंगारो मसिदा वेब लिफ्टिंग मसानादा इंटरनेशनल लेवलदा गोल्ड मेडल लोबा ngamdana लाखिबा अदु महाना लोबा ngamda नुंगाइबा पोई महाकी आसादी कॉमनवेल्थ गेम अमसुंग एशियन चैंपियनशिप इंडिया के महूत सिंधुना गोल्ड मेडल लौरक्पा लिसिंगनी कुंदा पांगथोकदोरिबा टोक्यो ओलंपिक गोल्ड मेडल लौब ngamba असini हाइबगा लोइनना हौजिक पटियालादा ट्रेनिंग सचरी एलुमनाई एसोसिएशन भेल एकाडमी ने सही मरी मपुंग फारकपगी स्कूल दा मतिंग पांगबद नतना ऑल एज होम मोंगसांगे मखालेका यमदी बीपी पोल मेंटल डेवलपमेंट होम मोंगसांगे दसाना थकनब सेंग आलू हवाइन सिंगबुसे मतिंग पांगख्रे थरम अदुदा एकाडमी असगी ओजा सिंगसु सरुक याखी इम्फाल एयरपोर्ट लंबी के योंगलान लेरक हाइजिन फमपाद इलेक्ट्रिक पोस्ट अनि तुरकपदगी मियामदा असोक अपन नंगलमगदोरे लाइबक फबदी अयुक ओइबना मी कुंगना सत्तबदगी असोक अपनदी याहोगद्रे मरी लेनबा कंपनी दा पाव पीरबसु पोस्ट लौथोकपा लाक्टे हाइना अचत ओक्सिना पेनदबा फोंगदोकले काबुई मर्डर एसोसिएशन मणिपुर सिंधुना सामग अहुम सुबा रानी गाइदिलिउगी मपोक कुमोन थरम जनवरी 13 हाई कोर्ट कॉम्प्लेक्स लेबा हाईपे रानी गाइदिलिउ मेमोरियल पार्क स्टेट के थाक पांगथोकदोरिबा सिदा बन ब्लॉकेट कौरिबा सिंगा सही खुदिंगी कोमथोक पिबगुम हंदकी सही असिदसु कोमथोक पिनबा पुनिंग सिंगसिली रानी गाइदिलिउ नुंकाव खुंगंद पोकखिबी मरैपाक मरमदमगिदमक ब्रिटिश की मायुक्ता लेप्तुना लाल हौखिबी इमा सिंगी लक्ता अथोइबी अमनी ममा लेपाक मरमदमगिदमक मपुंसी चुप्पा तोंगान तोंगान कैसुम संगसिंग लेबा मथोत कारपगी पुंसी तांकक लांथोकचुना आवाज अथिंग कया खांखी कैसुम संगदगी थादोलबा फाबा मरमदा मणिपुरदा संगनखिदे मनाव नुपाथोपा अमगी मनाक नागालैंड लेहनखी अदुबो अरोइबा तांककटा मसागे पोनफम मणिपुरदा संगलखी असिगुम्बा इमा असिगी मपोक कुमोंदा लमदम असिगी कांगलु फुरुप खुदिमकना सरुक याबिनबा कामागी माइकेदिगी निंगसिंगलक्ले
Tagel Khongman Maning Lekai amadi Eroi Simaga Founderiba Singzum Thong asi Pibam Tina Sokpana Gari Onthaba amasung School Angang Kaya Tadana Asok Apan Thokpudagi Tagel Khongbal Maning Lekai Club amadi Maira Paibi Singna Department of Siem Diba Power Tingzele Hari Kanagumana Hariba Ating Basigi Maidokta Thong Asilan Thoklan Sin Torabadi Madida Thorakpa Apa Patigi Daipta Masa Masana Puzagadabani Haina Maira Paibi Amana Fongdorakli Asigi Thong Asa Sokchina Satira Thong Asa Sakaki Magadi Kanam Tanahan Natuna Yang Birapata Dabadagi Mara Pabi Club Singsika Kusamna Haraga Akoi Thong Timbagi Kongjangasi Sanchin Jabani Thong Timbagi Kongjangasi Kaikuma Sakana Mi and Sangri Pabla Akoi Thong Asa Tinjakini Habagi whatever say Mayapuna Luminare Ngasi ayupung talaga mathurom taba matamda Bisnupur Ward number 5 taleba mioi amana Thongsaurok River Beng Mayadagi Pharakpa Kaizenglang Aman Forest Department da Kusina Kre Forest Department na Irosimadda leba Zoo da Kusina Kre hairi Manipur Police ke DGP Oiba Emmanuel ke Moiba IPS amadi Bankarki IPS pu IGP da promotion P Kre Hauzi makata na ngasigi sanabagi pau lobisi Hauzi ngasigi sanabagi pau da Team Talaga Mapanna Group Mari Thokna Khaidokna All Manipur Muslim Organization Coordinating Committee Gemi Makada All Kwakta Sporting Association na Sinduna Kwakta Bazar Public Ground Satariba Ahanba Hanif Saha Memorial State Level Manipur Muslim Football Tournament ki ngasi sanakiba mesta MISWU Hatana MSYC Morebo Goal Ahum Amada Maitiba Piki FASO Ketimaya Lekaina RSFC Kwakta Goal Anisinoda Maitiba P Craig Handak Bhopal Pangthok kiba kunginipan suba canoeing sprint championship ta Manipur ki mahus sinduna saruk yaruba Sanroi Singh opage tharam ama ngasi thangmoiban hizam lekai de leiba Manipur Canoeing and Kayaking Association gi President Jotin Waikhung gi yumda opage tharam ama pangthokre tharam aduda Moirang Kenegi MLA P Sarasandra Manipur Canoeing and Kayaking Association gi President Jotin Waikhum na mathang sina chief guest amadi President Oiduna championship aduda medal talaga taluk phanglak laba Sanroi Singh puning thogotuna harau tawn Okay, Jotin Waikhum na Fongnu Kibada, Championship Asida medal Fanglak Laba Sanroi Singh Asi, Sahi Asida Gawada Pangchokudoriba National Games Asida Saruk Yana Bagi Kudong Saba Leire, Listing Ani Kundasu Manipur International Gi Thakta, Masana Asi Pangchu Naba Federation Ayava Pidak Lavasu, Association Asina Sel Tumgi Kudong Sadaba Leibana, Manipur Government Masana Asi Pangchu Naba Taknari. Manipur Canoeing and Kayaking Association Asi Hana member ta taruk khak lerambadagi hauzik member masing hengale Manipur ga Sanroi Singh na masana asida malim ge thakta saruk yaba hengalakli haina phongdokhi MLA P Sarasandra phongdokhibada Manipur da sana khonaba mahima sing lamda art and culture amadi tourism da malim ge thakta sangdomnaba ngamliba asi hiena masak thokna chanaba ngamnaba khoi punna khona minaba sangi haiki Kaksing District ke Manung Sanalaiba Liwa Sarai Playground da Sri T Olympic Association Saun Sinduna Chathariba Talagan Suba Sri T Football Tournament Sing Talagan Nipan Ngasi Chanakiba Men's Open ge quarter final match da Liwa Sarai Ena Mongsa Panta Bibu Panjal Ani Amada Maitiba P Craig Manipur Master Athletic Association Sahiga General Body Meeting Amasung Mikhal Lalu February Gatang Anita Kumalampak Leiba Association Asik Office the Pangthola Gani Hairi, Akuba Marol Association Office Hanglava Yagani Hairi. Hauzi Makata was Hanabagi Pau Amon in 1000 Boyadigi Pangbigani. Kunmapal Super Langtapal Kendra Inter Club Sports Meet ki football masana ki ngasi sana ki ba match ta CYDOL Sajing Tingkhong lekai na YCGC Konjeng lekai bo maiti biduna semi final sangkre Sajing inat kan belum na sinduna thas gi tang taramari degi tim tarani thone grumbari thokna khaidoktuna Sajing kangjebong dilong Sajing da sathariba Kunmapal Super Langtapal Kendra Inter Club Sports Meet ki football masana ki ngasi sana ki ba match ta CYDOL Sajing Tingkhong lekai na YCGC Sajing Konjeng lekai bu gol ani sinoda maiti biduna semi final sangkibani match asida mai pakiba CYDOL Sajing Tingkhong lekai gi gol ani du Pradip amadi Romario na match ki 38 subamadi humpu
suba minute sankibani match asida YCGC sajing konjeng lekai gi sanaroi Y Amarjita match conduct tokiba referee na yellow card utki Sathariba tournament asigi ahanba semi-final match tha asigi tang kuntereki nungtil pung ani makai tabada LYSSU lelong kaithel lamadi NSU naran konjelinga sanagani ani suba semi-final match tha asigi tang kunipal gi nungtil pung ani makai tabada CYDOL sajing tingkhong lekai amadi LCDC sajing mamang lekai awanga sanagani Ahanba Haibok T20 cricket tournament ki ngasi sanakiba match ta YWC Langthapal amadi Traukwa Kaithel mai pakre Manipur Cricket Association gi mieng makhada Langthapal Sporting Club Langthapal na sinduna Langthapal Public Ground da tha sigi tang taretegi team kunma thoina group mari thokna khaidukuna chathariba ahanba Haibok T20 cricket tournament ki ngasi sanakiba ahanba match ta yumbu YWC Langthapal na kraw khamnam bazar bu ran kunthra mari da maichiba pikhibani match asida mai pakhiba YWC Langthapal na toss ngamduna ahanba batting tokibada apiba over kunda wicket tare turaga ran chamaga kunthra lokhi masigi pakhumda anisuba batting tokiba kraw khamnam bazarna over taramapal ga ball mangada wicket loina turaga run marfu taratare khak loduna match asi maiti khibani match asida YWC Langthapal gi sanaroi kisanna wicket ani amadi run yankhai manga loduna man of the match takhre tournament asigi anisuba match ki sanakibada Traukwa Kaithel na PSC Khoyathongbu wicket Nepal da maiti bpk PSC Khoyathong na toss ngamduna ahanba batting tokibada apiba over kulda wicket loina turaga run marifuni thoi khak lokhi masigi pakhumda anisuba batting tokiba Traukwa Kaithel na over tarani thoi ga ball anida wicket ahum khak turaga apiba target adu yogduna match asi mai pakhibani match asida Traukwa Kaithel gi sanaroi Priyojit na wicket ahum amadi out oidana run taruk loduna man of the match takhre Sathariba tournament asigi mathangi match tha asigi tang kunteriki ayupung mapan tabada ahanba match oina Blue Hawk Khurai amadi All Amen Lilonga sanagani anisuba match ayupung 13 makhai tabada SCCC Singdamai amadi PTRC Paswaiga sanagani KFC Khuraina INJC itam nungoi bo maiti biduna anisuba popu cup ki ahumsu position gi mana lokre Paradise Union pungdong bamda sinduna tha sigi tang taratagi team taramari na group mari thokna khaidokuna pungdong mom ground da sathariba anisuba popu cup under 17 boys 9 men aside football tournament ki ngasi chanakiba ahumsu position gi match ta KFC Khuraina INJC itam nungoi bo goal mari sinoda maiti biduna ahumsu position gi mana lokhibani match asida mai pakhiba KFC Khurai gi goal singadu MD Nawar Sahana match ki kuni thoisuba kumapal suba kuntra mapal suba madi nifu suba minita sankhibani Yengkhom Sanjibna sponsor tawraga Rising Knowledge Club Khoyathong na sinduna tha asigi tang taretagi team 12 group ani thokna khaidoktuna club asigi ground na sathariba ahum suba ima manisang memorial State 11 Forestside mini boys under 35 kg football tournament ki ngasi sanakiba ahanba match ta ALL team A Uripok amadi LKYDA team A laifam khuno goal ani ni sanaduna draw satkre ani suba match ki sanakibada ALL team B Uripok na DCFC Naurim Thongbu goal Nepal sinoda ahum suba match ki sanakibada KSWC Khurai Kongpal na UUFC team B Uripopu goal taruk sinoda maiti bapiki mari suba match ki sanakibada Lions Club Kangjabi na RKC team A Khoyathongbu goal ani sinoda maiti bapikre Southern Tangkon Student Union Tangkul Ajay Katamnong Longi Sahi yang kai surupagi Golden Jubilee Celebration gamari lenana tha sikitang 18 ki pangtholiba kunthra mathoi suba General Conference kam Sports Meet ki volleyball masanagi ngasi pangthokiba nipi masagi matchingda Silena Litanbo set ani sinoda Irong Azina Singapore set ani sinoda Karan Rihabo set ani sinoda Nohapam na Mawaibo set ani amada Sadohana Ramai bo set ani sinoda S Longling na Silent bo set ani sinoda Irong AZE na Liram Kulen bo set ani amada Hongbai na Karan bo set ani sinoda amadi Nongdam na Khamlang bo set ani sinoda maiti bpk nupa masagi sanakiba match singdana Nungrei na Singta bo set ani sinoda Ngarampong na Hudong bo set ani sinoda Khamlang na Haran bo set ani sinoda S Lahona Sarkapung bo set ani sinoda Tamaram na Kamlai Khunong bo set ani amada
Nambasi Kulena, Rihabu set ani amada, S. Loksingna, Ramaibu, set ani amada, Nongdamna, Lerampu Ngakabu, set ani sinoda, News Analna, Asang Kulenbu set ani sinoda amadi, Happy Lena, Tangkul Kulenbu set ani sinoda mighty bepikre. Nungoi FC na sinduna nungoi maka football ground da thasi ki tang kunmari degi team taratre na gurmari thokna khaidokna sathariba ahanba nungoi cup 7-a-side lamnai kendra invitation 52 kg men open football tournament ki ngasi sanakhiba ahanba match da salongna yorbungbu goal ahum amada amadi anisuba match ki sanakhiba da NYC nungoi na sekta bu goal ahum amada maitiba pikre Thakasari makata na ngasi oikiba inga sagi pau amuk lobise State climate change seldagi phangba ngasi goi ki bainga sa madi nungjugi pauda khwaidagi sakhiba celsius degree 19.2 toy khwaidagi ingba desmik marputra matoi nungsitte yawba ising menegi sang mixing mamda sa da marputra nipal desmik marpumari minimum da sa da kutra matoi desmik humputra mapal oiki ngasi nong sukhide Hauzi loisilakpada maruiba pau amuk hana Hayeng pangthokadoriba Republic Day tharamgi sem saba loikre pandaba thodok thokjanaba security na akanba section tharang lokatle Republic Day tharam ase tungan ba lalolu singna boycott tawba loinena general strike ngasi ahi nongai dige sathagadori amasung awang numpok lamdam ase organic farming amadi hidak oina sijinaba yaba panbi kayamarum puthokba yaba lamdam ni haina Union Minister of State Parsotam Rupalana phongdokre ngasi gidi ISTV ni pijaba pawmata ngasida loizare miyang tabir ba mayam punama puso amukahna khurumjari